mayamda wasaktuna haijari December date 10 matungdagidi mayamgi program se fajana chatlage matamduda adum isai nongmai sinduna laibasing club mayamsu tentak na oiragasu matamdo asmaina adjust tawraga chappa ngambado oijage aduna mayamda khubak changjau tara lonana mayamda thonijari main problem gari yadaba gari lainaba hotnabada ay yam ware. Hi ma'am. Ma'am smaina phammaga wari sanadabsu kuire do life thagi abasu problem khara leibagi yumgi thabai ingang adaidi family problem adum khara leibagi thabasu ngamdre ado blog se chatna isai chatna khotna tawsu ngamdre adugi adum ma'am da aigi problem je adum share tawge na ngasi je phammaga oina semjarak pane bako ngarang nahan lau yaiba chatlubudo ngarang chatlubudo adugi hakchang loi thindokna toina sudabai ko lau phobom khombagi di nataba adugi mamangda phobora 95 mu akhoi surpa ga aiga gari ta thangatbani adugi loi thindokna go lokase tawrki khona go jigo man tawraga changchi yam nungai khidra bai thai uju pau loi nare smaina adum phamingai da toina life thabasu ngamdre aduga chatna isai gi blog ke ka adum thagat pasung ngamdre adugi problem khuding ma aina mayam da adum share tawjagi adana aduga phone tawbek pa mayam su warau dana bana ko aina adum khara share tawge na si blog se ona semjarak pani aina chahi tare ti khara helamana tare hoi tare tagi phajana adum tungsin bani hai ta chahi tare tagi aina saving tawjarak pa account bu oiro adu ai saving box ai saving box sahi tare muki saving box lai ko adu do dum ai plan di chahi tara mukti plan dawning bane adu bu yadre haidi chathok khotok pagi gari se am problem oire amonda ko adu ai amon baje aina su adum khucha haijabagi aina thema ga lambi da yaktrasu radiator sa su fuse ke ga tawra su adum kha tekta khara haibagi thema thorok pane adu handakti workshop ta engine laga semade paisa phanam changre adu semuraga loiraga mu problem je adum atopasu adum lai ko ado ai sum khalakpada ai chahi tare mo aina saving tawk pase ai saving box se kaithoni ai athobi da ko December manung sida aina loina kaithoni adu duga ai jo gari am khatang yengagi na ko mayam gi senung mai bo oiro ama bo oiro koropata su yamna su ikai jare ko adu mayam gi marakta chappa khupado aina ikai edi kumdarak pada wang manung su adum ifun phan changi gari je mi mangda su kitang nana su ek chatning ba aduga khangde yam ikai je edi isai ga chaluraga mina ga khalam de je si singer ni ga ina ko adu aina dum khanjaba wa nu mayam adu kai su khalam da su ya adu do problem se main problem se dum gari se oire gari se ai adum senbang ngamna bo hona jarani ana senfu se kai thoga ko 7 years muki saving yo aina lai se adu do kai thoga gari adum leina bo hona jarage ado endak mark se isai su viral su chakhalakpa aduga ai condition na lusilakpa aduga mayam gi program sina aina fulfill tawba ngamdaba smaina lakpa sidugo ai su anja yam nungaitre adi mina harau isai kauraga aina chattaba adi somda su problem di mayam da su haibada mayam thajaroidaba adum su oiba ado haisu haidokpa mayam su hoi budi haraga su laktabagi ningamdaba pendaba moida sakhaningba moigi club ki sinjabada smaina nang yauradi ko na harau tawjarapado aigonda hena nungaite ko mayam sengna haijage isai je yam kaure nunggang gi program isai nungmai je nungdang na hena nungai dana ko adugi problem se isai je kaure problem ta hai lai ko problem lai mandana isai je kaure hado akhoi siroli gi akhoi yam hoi date hoi adum any ben khuding gi isai je loina kaure ado aina haido ga ko aina sigi problem che moida dum sengna dum hai ko si leire smaina leire kholle adugi ai jappa ngamdabani khotabane ikui dan ai mayam gi soidana seba tawjaragani mayam na sakpado ade mayam na trek thadoga or concept ga moina ga saksabado aina hena yengaga
ꯑꯁ ꯑꯩ ꯅꯨꯃꯤꯠꯇꯣ ꯌꯥꯎꯔꯝꯃꯗꯤ ꯑꯩꯁꯨ ꯂꯥꯛꯑꯝꯃꯗꯤ ꯃꯤꯅ ꯀꯧꯔꯛꯄꯗꯣ ꯀꯥꯏꯅ ꯈꯜꯂꯣ ꯍꯦꯟꯅ ꯆꯠꯅꯤꯡꯉꯦ ꯑꯩꯅ ꯍꯦꯟꯅ ꯆꯠꯅꯤꯡꯉꯦ ꯑꯗꯨ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦ ꯌꯥꯗꯕꯒꯤ ꯐꯦꯃꯤꯂꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦ ꯂꯨꯑꯦꯕꯀꯣ ꯑꯗꯨꯗꯨꯅ ꯌꯥꯗꯕꯒꯤ ꯑꯩ ꯆꯠꯄ ꯉꯝꯗꯕꯅꯦ ꯃꯌꯥꯝꯅ ꯏꯁꯇꯦꯖꯇ ꯁꯛꯄꯗ ꯑꯩꯅ ꯊꯋꯥꯏ ꯇꯥꯅꯒ ꯇꯥꯖꯩꯅꯤꯀꯣ ꯑꯁ ꯅꯨꯡꯁꯤꯈ꯭ꯔꯦꯗ ꯑꯩ ꯆꯠꯇ꯭ꯔꯁꯨ ꯃꯣꯏꯅ ꯁꯛꯄꯗꯨꯗ ꯑꯩ ꯄꯦꯟꯊꯣꯛꯑꯒꯦꯅꯀꯣ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯄꯦꯟꯊꯣꯛꯏ ꯍꯥꯏꯗꯤ ꯃꯣꯏꯅ ꯁꯛꯄꯗ ꯑꯩꯒꯤ ꯁꯥꯏꯠꯇꯒꯤꯗꯤꯀꯣ ꯃꯣꯏꯗ ꯁꯛꯍꯟꯅꯤꯡꯗꯕ ꯈꯣꯠꯍꯟꯅꯤꯡꯗꯕ ꯍꯥꯏꯗꯤ ꯑꯩ ꯀꯔꯤꯝ ꯂꯩꯖꯗꯦꯀꯣ ꯑꯩꯅ ꯃꯣꯏꯅ ꯁꯛꯄꯗ ꯑꯩꯅ ꯄꯦꯟꯖꯕꯗꯣ ꯍꯥꯏꯗꯤ ꯑꯩꯒꯤ ꯈꯣꯟꯊꯦꯛꯁꯤꯗ ꯑꯁ ꯃꯤꯁꯨ ꯑꯁꯨꯃꯥꯏꯅ ꯖꯒꯣꯏ ꯁꯥꯗꯅ ꯈꯣꯠꯇꯅ ꯑꯩꯉꯣꯟꯗ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩꯀꯣ ꯑꯗꯣ ꯀꯅꯥꯒꯨꯝꯕ ꯑꯃꯗꯤ ꯃꯣꯏꯒꯤ ꯏꯁꯩ ꯁꯛꯍꯟꯅꯤꯡꯗꯕ ꯈꯔ ꯑꯃꯁꯨ ꯑꯗꯨꯝ ꯌꯥꯎꯔꯝꯒꯅꯤ ꯑꯗꯣ ꯑꯩ ꯐꯥꯎꯗ ꯃꯤꯒꯤ ꯏꯁꯩ ꯌꯥꯝ ꯁꯛꯏ ꯍꯥꯏꯗꯤ ꯀꯟꯁꯔꯠꯇ ꯑꯩꯒꯤ ꯏꯁꯩ ꯈꯛꯇꯅ ꯃꯄꯨꯡ ꯐꯥꯗꯕꯅꯤꯅ ꯑꯗꯨꯝ ꯇꯧꯔꯒ ꯑꯗꯨꯝ ꯁꯛꯄꯗꯣ ꯎꯔꯒ ꯌꯥꯝ ꯄꯦꯟꯖꯩ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗꯣ ꯏꯀꯨꯏ ꯀꯨꯏꯗꯅ ꯃꯌꯥꯝꯗ ꯑꯩ ꯁꯣꯔꯤ ꯍꯥꯏꯖꯒꯦꯀꯣ ꯁꯣꯔꯤ ꯍꯥꯏꯕꯗꯤ ꯑꯩꯅ ꯃꯌꯥꯝꯒꯤ ꯑꯦꯅꯤ ꯀ꯭ꯂꯕ ꯈꯨꯗꯤꯡꯒꯤ ꯂꯝ ꯈꯨꯗꯤꯡꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯀꯧꯔꯛꯄꯗ ꯑꯩꯅ ꯌꯥꯎꯕ ꯉꯝꯗꯕꯗꯣ ꯃꯌꯥꯝ ꯋꯥꯔꯧꯕꯤꯒꯅꯨ ꯏꯀꯨꯏ ꯀꯨꯏꯗꯅ ꯑꯗꯨꯒꯤ ꯃꯔꯝꯁꯨ ꯑꯩ ꯐꯣꯡꯗꯣꯛꯆꯒꯦ ꯃꯌꯥꯝ ꯑꯗꯨꯒ ꯑꯗꯨꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯗꯨꯃꯗꯤ ꯑꯩꯉꯣꯟꯗ ꯆꯥꯎꯅ ꯂꯩꯔꯦ ꯍꯥꯏꯕꯗꯨ ꯃꯌꯥꯝꯗ ꯇꯥꯛꯍꯟꯅꯤꯡꯕꯒꯤꯀꯣ ꯍꯥꯏꯖꯕꯅꯦ ꯂꯥꯛꯂꯤꯕ ꯗꯤꯁꯦꯝꯕꯔ ꯇꯥꯡ 10ꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯑꯩ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯐꯖꯅ ꯇꯧꯖꯔꯒꯦꯅ ꯃꯌꯥꯝꯗ ꯋꯥꯁꯛꯇꯨꯅ ꯍꯥꯏꯖꯔꯤ ꯑꯗꯣ ꯁ꯭ꯇꯦꯖ ꯈꯨꯗꯤꯡꯃꯛꯇꯁꯨ ꯑꯩꯅ ꯆꯠꯄ ꯉꯝꯅꯕ ꯑꯗꯨꯝ ꯇꯧꯖꯒꯦ ꯑꯗꯣ ꯃꯌꯥꯝꯅꯁꯨ ꯑꯗꯨꯝ ꯅꯨꯡꯁꯤꯕꯤꯗꯨꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯛꯑꯣ ꯑꯗꯣ ꯆꯤꯡ ꯇꯝ ꯑꯅꯤꯃꯛ ꯑꯩꯅ ꯂꯣꯏꯅ ꯔꯥꯎꯟ ꯆꯠꯂꯒ ꯃꯇꯝꯗꯨꯗꯗꯤ ꯑꯩ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯦ ꯂꯧꯖꯒꯦ ꯍꯧꯖꯤꯛꯀꯥꯟꯗꯤ ꯑꯗꯨꯝ ꯇꯝꯄꯥꯛꯀꯤꯁꯨ ꯆꯤꯡꯒꯤꯁꯨ ꯑꯩ ꯑꯃꯠꯇ ꯆꯠꯇꯦ ꯍꯥꯏꯕꯗꯤ ꯑꯩ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦ ꯂꯩꯕꯒꯤꯀோ ꯑꯩ ꯏꯁꯥꯒꯤꯁꯨ ꯈꯔ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩ ꯗꯣꯛꯇꯔꯅꯁꯨ ꯕꯦꯗ ꯔꯦꯁ ꯃꯇꯝ ꯈꯔ ꯇꯧ ꯈꯣꯠꯂꯨ ꯍꯥꯏꯕꯗꯨꯗ ꯆꯠꯂꯤ ꯑꯗꯣ ꯉꯔꯥꯡꯗꯤ ꯑꯩꯈꯣꯏ ꯃꯥꯃꯒꯤ ꯂꯧ ꯌꯩꯕꯁꯤꯗ ꯉꯝꯒꯗ꯭ꯔꯅ ꯆꯠꯂꯨꯕꯅꯦ ꯁꯤꯒꯦ ꯇꯧꯋꯦ ꯑꯩ ꯄꯨꯔꯥ ꯂꯣꯏꯕ ꯐꯥꯎ ꯌꯥꯎꯕꯉꯝꯗꯦꯀꯣ ꯌꯩꯕ ꯐꯥꯎ ꯌꯥꯎꯗꯕꯤꯗ ꯑꯗꯨꯝ ꯍꯜꯂꯛꯑꯦ ꯇꯨꯝꯁꯤꯠꯁꯨ ꯐꯥꯗꯕ ꯍꯛꯆꯥꯡꯁꯨ ꯈꯔ ꯅꯨꯡꯉꯥꯏꯇꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯂꯩꯈꯤꯕꯗꯒꯤ ꯃꯌꯥꯝꯗ ꯋꯥꯁꯛꯇꯨꯅ ꯍꯥꯏꯖꯔꯤ ꯗꯤꯁꯦꯝꯕꯔ ꯗꯦꯠ 10 ꯃꯇꯨꯡꯗꯒꯤꯗꯤ ꯃꯌꯥꯝꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯦ ꯐꯖꯅ ꯆꯠꯂꯒꯦ මꯇꯝꯗꯨꯗ ꯑꯗꯨꯝ ꯏꯁꯩ ꯅꯣꯡꯃꯥꯏ ꯁꯤꯟꯗꯨꯅ ꯂꯩꯕꯁꯤꯡ ꯀ꯭ꯂꯕ ꯃꯌꯥꯝꯒꯁꯨ ꯇꯦꯟꯇꯛꯅ ꯑꯣꯏꯔꯒꯁꯨ ꯃꯇꯝꯗꯣ ꯑꯁꯨꯃꯥꯏꯅ ꯑꯦꯗꯖꯁ ꯇꯧꯔꯒ ꯆꯠꯄ ꯉꯝꯕꯗꯣ ꯑꯣꯏꯖꯒꯦ ꯑꯗꯨꯅ ꯃꯌꯥꯝꯗ ꯈꯨꯕꯥꯛ ꯆꯥꯡꯖꯧ 10 ꯂꯣꯟꯅꯅ ꯃꯌꯥꯝꯗ ꯊꯧꯅꯤꯖꯔꯤ ꯁꯤꯃ ꯑꯗꯨꯝ ꯑꯩ ꯐꯣꯡꯗꯣꯛꯀꯦꯗꯅ ꯁꯤꯅꯦ ꯑꯗꯨꯒ ꯃꯦꯟ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯒꯥꯔꯤ ꯌꯥꯗꯕ ꯒꯥꯔꯤ ꯂꯩꯅꯕ ꯍꯣꯠꯅꯕꯗ ꯑꯩ ꯌꯥꯝ ꯋꯥꯔꯦ ꯄꯩꯁꯥ ꯇꯥꯟꯅꯕ ꯍꯣꯠꯅꯕꯗꯁꯨ ꯌꯥꯝ ꯋꯥꯔꯦ ꯑꯩꯈꯣꯏꯗꯤ ꯅꯣꯡꯃ ꯁꯨꯔꯒ ꯅꯣꯡꯃꯒꯤ ꯑꯗꯨꯝ ꯆꯔꯥ ꯇꯥꯟꯕꯅꯤꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩ ꯒꯥꯔꯤ ꯑꯃ ꯂꯩꯕ ꯉꯝꯅꯕ ꯍꯣꯠꯅꯖꯔꯛꯄꯗꯣ ꯂꯩꯕꯁꯨ ꯉꯝꯕꯁꯨ ꯑꯣꯏꯖꯔꯒꯦ ꯃꯌꯥꯝꯅꯁꯨ ꯐꯣꯔ ꯄꯤꯕꯤꯔꯝꯃꯨ ꯑꯗꯨꯒ ꯅꯨꯡꯉꯥꯏꯅ ꯃꯌꯥꯝꯒ ꯄꯨꯟꯕ ꯐꯪꯕꯗꯣ ꯑꯣꯏꯖꯒꯦ ꯑꯗꯨꯅ ꯑꯩ ꯉꯁꯤꯒꯤ ꯕ꯭ꯂꯣꯒꯁꯦ ꯑꯗꯨꯝ ꯁꯦꯝꯖꯔꯛꯄꯅꯦꯕꯀꯣ ꯑꯗꯨꯒ ꯃꯈꯥ ꯇꯥꯅꯀꯣ ꯄꯥꯎ ꯅꯨꯡꯉꯥꯏꯕ ꯑꯃꯒ ꯑꯗꯨꯝ ꯏꯀꯨꯏ ꯀꯨꯏꯗꯅ ꯃꯌꯥꯝꯗ ꯑꯗꯨꯝ ꯈꯪꯍꯟꯅꯕ ꯍꯣꯠꯅꯖꯒꯦ ꯑꯩꯒꯤ ꯁꯥꯏꯠꯇꯒꯤ ꯃꯌꯥꯝꯅꯁꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯑꯁꯨꯃꯥꯏꯅ ꯑꯗꯨꯝ ꯑꯩꯅ ꯍꯥꯏꯔꯛꯄ ꯀꯥꯟꯗ ꯃꯌꯥꯝꯅ ꯍꯔꯥꯎ ꯌꯥꯕꯤꯗꯅ ꯃꯌꯥꯝꯗ ꯅꯤꯖꯗꯣꯏꯅꯤꯀꯣ ꯃꯇꯝꯗꯨꯗꯗꯤ ꯑꯩꯒꯤ ꯄꯥꯎ ꯅꯨꯡꯉꯥꯏꯕ ꯍꯥꯏꯁꯦ ꯃꯌꯥꯝꯗ ꯅꯤꯖꯗꯣꯏꯅꯤ ꯅꯤꯖꯔꯀꯥꯟꯗ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯑꯗꯨꯝ ꯐꯣꯔ ꯄꯤꯕꯤꯕ ꯈꯣꯠꯄꯤꯕ ꯑꯗꯨꯝ ꯇꯧꯕꯤꯌꯨ ꯑꯩꯅ ꯅꯤꯖꯔꯛꯄꯗꯁꯨ ꯍꯔꯥꯎ ꯑꯗꯨꯝ ꯄꯤꯕꯤꯌꯨ ꯑꯗꯣ ꯑꯩꯅ ꯅꯤꯒꯗꯕ ꯐꯣꯔꯁꯦ ꯑꯗꯨꯒ ꯇꯥꯍꯟꯒꯗꯧꯔꯤꯕ ꯄꯥꯎ ꯑꯁꯦ ꯃꯃꯜ ꯀꯩꯁꯨ ꯂꯩꯇꯦ ꯃꯌꯥꯝꯅ ꯑꯗꯨꯝ ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯇꯝꯗꯨꯗ ꯑꯗꯨꯝ ꯐꯣꯔ ꯄꯤꯕꯤꯌꯨ ꯍꯥꯏꯅ ꯅꯤꯖꯕꯅꯤꯀꯣ ꯃꯥꯡꯖꯧꯅꯅ ꯑꯩꯅ ꯅꯤꯔꯛꯄ ꯀꯥꯟꯗ ꯃꯌꯥꯝꯅꯁꯨ ꯍꯔꯥꯎ ꯒꯣꯗ ꯕ꯭ꯂꯦꯁ ꯌꯨ ꯀꯥꯏꯅꯀꯣ ꯑꯗꯨ ꯈꯛꯇꯪ ꯑꯣꯏꯔꯁꯨ ꯍꯥꯏꯔꯁꯨ ꯌꯥꯔꯦ ꯑꯗꯣ ꯀꯔꯤ ꯍꯥꯏꯅꯤ ꯅꯥꯗ ꯌꯦꯛꯇꯅ ꯏꯁꯥ ꯑꯗꯨꯝ ꯅꯥꯗ ꯌꯦꯛꯇꯅ ꯂꯩꯌꯨ ꯑꯗꯣ ꯃꯌꯥꯝꯒꯤ ꯇꯨꯡ ꯀꯣꯏꯅ ꯁꯦꯕꯥ ꯇꯧꯕ ꯉꯝꯕ ꯑꯣꯏꯌꯨ ꯑꯁꯤꯒꯤ ꯐꯣꯔ ꯈꯛꯇꯪ ꯄꯤꯕꯤꯔꯁꯨ ꯌꯥꯔꯦ ꯃꯇꯝꯗꯨꯒꯤ ꯐꯣꯔꯗꯣ ꯑꯩ ꯑꯗꯨꯝ ꯅꯤꯖꯔꯛꯀꯦ ꯑꯗꯨꯗꯨꯒ ꯃꯌꯥꯝꯅ ꯀꯃꯦꯟꯗ ꯇꯣꯏꯅ ꯄꯤꯕꯤꯕꯀꯣ ꯑꯩꯅꯁꯨ ꯑꯗꯨꯝ ꯅꯨꯡꯉꯥꯏꯇꯦꯀꯣ ꯑꯗꯨꯕꯨ ꯑꯩꯗꯤ ꯃꯃꯥꯡꯒꯤ ꯕ꯭ꯂꯣꯛꯇ ꯑꯗꯨꯝ ꯍꯥꯏꯈ꯭ꯔꯕꯅꯤ ꯑꯩ ꯍꯧꯖꯤꯛꯀꯥꯟ ꯊꯕꯛ ꯌꯥꯝ ꯆꯤꯜꯂꯤ ꯃꯤ ꯑꯃꯃꯝꯒꯤ ꯀꯃꯦꯟꯁꯦ ꯑꯩꯅ ꯔꯤꯄ꯭ꯂꯥꯏ ꯇꯧꯕ ꯉꯝꯗ꯭ꯔꯦ ꯃꯔꯝꯗꯤ ꯑꯩ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯈꯔ ꯂꯩꯈꯤꯕꯒꯤ ꯕꯣꯅꯦꯝꯁꯦ ꯕ꯭ꯂꯣꯛꯇ ꯌꯥꯎꯕ ꯎꯗ꯭ꯔꯦ ꯈꯣꯠꯇ꯭ꯔꯦꯅ ꯑꯗꯨꯝ ꯍꯥꯏꯕ ꯌꯥꯎꯏꯀꯣ ꯑꯗꯣ ꯉꯔꯥꯡ ꯅꯍꯥꯟ ꯗ ꯑꯀꯥꯁ ꯏꯀꯤꯇꯤꯟꯊꯥꯒꯤ ꯂꯨꯍꯣꯡꯕ ꯆꯠꯄꯗ ꯕꯣꯅꯦꯝꯁꯦ ꯑꯩꯅ ꯀꯧꯏ ꯑꯗꯨ ꯐꯥꯎꯗ ꯑꯩꯅ ꯀꯧꯔꯛꯄꯗꯒꯤꯅꯤꯀꯣ ꯅꯪ ꯆꯠꯂꯣꯏꯗ꯭ꯔꯥꯅ ꯍꯥꯏꯕꯗꯣ ꯄꯤꯇꯔꯅꯗꯤ ꯍꯥꯏꯔꯝꯕꯅꯤ ꯀꯅꯥꯒ ꯂꯥꯛꯑꯣꯒꯦꯅ ꯍꯪꯕ ꯀꯥꯟꯗ ꯇꯥ ꯀꯣꯟꯁꯝꯒ ꯂꯥꯛꯑꯣ ꯍꯥꯏꯌꯦ ꯑꯗꯨꯗꯤ ꯅꯪ ꯀꯔꯤꯒꯤꯅꯣ ꯑꯩꯉꯣꯟꯗ ꯀꯣꯜ ꯇꯧꯔꯛꯇ꯭ꯔꯤꯗꯤ ꯑꯩꯅ ꯍꯪꯕꯅꯦ ꯑꯗꯨꯝ ꯀꯥꯎꯈ꯭ꯔꯕ ꯍꯥꯏꯌꯦ ꯃꯥꯅ ꯍꯥꯏꯕꯀꯣ ꯑꯩꯈꯣꯏꯗ ꯂꯥꯛꯈꯤꯗ꯭ꯔꯦ
ꯁꯨꯛꯂꯥꯛ ꯂꯥꯛꯈꯤꯗ꯭ꯔꯦꯀꯣ, ꯕ꯭ꯂꯣꯛꯇ ꯌꯥꯎꯔꯛꯇ꯭ꯔꯤꯁꯦ ꯃꯥ ꯂꯥꯛꯇꯕꯩꯅꯤ. ꯃꯃꯥꯡꯒꯤ ꯕ꯭ꯂꯣꯛꯇ ꯑꯩꯅ ꯁꯨꯝ ꯍꯥꯏꯈ꯭ꯔꯦ, ꯅꯪ ꯑꯩꯒꯤ ꯌꯨꯝꯗ ꯂꯥꯛꯑꯣ, ꯑꯩ ꯌꯨꯝꯗ ꯂꯥꯛꯇ꯭ꯔꯒꯅ ꯑꯩꯅ ꯅꯪꯒꯤ ꯅꯐꯝꯗ ꯂꯥꯛꯑꯒ ꯅꯣꯏꯗ ꯂꯥꯛꯑꯒ ꯑꯩꯅ ꯕ꯭ꯂꯣꯛ ꯅꯝꯕꯗꯨꯗ ꯑꯩ ꯉꯝꯃꯔꯣꯏꯀꯣ, ꯑꯩ ꯊꯕꯛ ꯌꯥꯝ ꯆꯤꯜꯂꯤ. ꯃꯃꯥꯡꯒꯤ ꯕ꯭ꯂꯣꯛ ꯌꯦꯡꯕꯁꯤꯡꯅꯗꯤ ꯂꯣꯏꯅ ꯈꯪꯕꯤꯔꯝꯒꯅꯤ, ꯑꯩ ꯁꯨꯃꯥꯏꯅ ꯊꯕꯛ ꯌꯥꯝ ꯆꯤꯜꯂꯤ. ꯆꯤꯟꯕ ꯍꯥꯏꯕꯨ ꯈꯨꯠꯆꯤꯟ ꯑꯃ ꯇꯧꯔꯦ, ꯑꯗꯨꯗꯨꯅ ꯁꯝꯐꯥꯎ ꯀꯛꯄ ꯁꯪꯗ꯭ꯔꯦ. ꯅꯪ ꯀꯩꯅꯣ ꯇꯧꯒꯅꯨ ꯈꯣꯠꯀꯅꯨ, ꯂꯥꯛꯑꯣ ꯈꯣꯠꯂꯣ. ꯉꯁꯤ ꯐꯥꯎꯗ ꯀꯣꯜ ꯇꯧꯔꯛꯇꯦꯀꯣ, ꯌꯨꯝ ꯅꯛꯅꯔ ꯂꯩꯔꯅꯤ, ꯌꯨꯝ ꯑꯃꯈꯛꯇꯪꯅꯤ ꯀꯥꯜꯂꯤꯁꯦ. ꯀꯣꯜ ꯇꯧꯔꯛꯇꯦ, ꯂꯥꯛꯇꯦ. ꯃꯌꯥꯝꯅ ꯑꯩꯉꯣꯟꯗ ꯂꯥꯟꯅ ꯎꯕꯗꯣ, ꯍꯥꯏꯗꯤ ꯌꯥꯎꯍꯟꯅꯤꯡꯗꯕꯒꯤ ꯏꯃꯦꯖ ꯑꯃ ꯇꯥꯕꯗꯣ, ꯑꯗꯨ ꯇꯧꯕꯤꯒꯅꯨ. ꯃꯥꯅ ꯂꯥꯛꯇꯕꯅꯤꯅ ꯑꯩꯁꯨ ꯆꯠꯂꯒ ꯚꯤꯗꯤꯑꯣ ꯅꯝꯕꯗꯣ ꯑꯗꯨꯒꯤꯃꯇꯝ ꯐꯪꯗ꯭ꯔꯦ ꯍꯥꯏꯕꯗꯨ ꯃꯌꯥꯝꯗ ꯑꯗꯨꯝ ꯁꯦꯡꯗꯣꯛꯆꯔꯝꯒꯦ. ꯃꯥꯅꯕꯨ ꯂꯥꯛꯑꯕ ꯃꯥꯒꯤ ꯑꯦꯀꯥꯎꯟꯗꯁꯨ ꯑꯗꯨꯝ ꯍꯥꯞꯄꯤꯒꯅꯤ, ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯄꯨꯟꯒꯅꯤ. ꯄꯤꯇꯔ ꯐꯥꯎꯕ ꯑꯩꯈꯣꯏꯗ ꯂꯥꯛꯄ ꯉꯝꯗ꯭ꯔꯦ, ꯃꯥꯁꯨ ꯆꯤꯟꯃꯟꯕꯒꯤꯀꯣ, ꯑꯗꯨꯃꯥꯏꯅ ꯂꯩꯕ. ꯃꯥꯒꯤ ꯕꯣꯅꯦꯡꯒꯤ ꯃꯁꯥꯒꯤ ꯀꯔꯤ ꯆꯤꯟꯕ ꯂꯩꯈ꯭ꯔꯕꯅꯣ ꯑꯩꯁꯨ ꯍꯪꯗ꯭ꯔꯦ, ꯐꯣꯟ ꯇꯧꯕꯒꯤ ꯃꯇꯝꯁꯨ ꯂꯩꯇ꯭ꯔꯦ ꯑꯩꯉꯣꯟꯗꯀꯣ. ꯑꯗꯨꯗꯣ ꯃꯌꯥꯝꯗꯣ ꯁꯦꯡꯗꯣꯛꯀꯦꯅꯀꯣ. ꯑꯗꯨꯗꯨꯒ ꯂꯥꯛꯂꯤꯕ ꯅꯣꯕꯦꯝꯕꯔꯒꯤ ꯗꯦꯠ 1ꯁꯦ ꯑꯩꯈꯣꯏꯒꯤ ꯃꯔꯤꯡꯒꯤ ꯑꯣꯜ ꯃꯔꯤꯡ ꯁꯤꯡꯒꯔꯁ ꯃꯤꯠꯁ ꯍꯥꯏꯅꯀꯣ, ꯁꯤꯡꯒꯔꯁꯤꯡꯒꯤ ꯑꯦꯋꯥꯔꯗ ꯀꯩꯀꯥ ꯄꯤꯕ, ꯑꯗꯨ ꯊꯥꯏꯅꯒꯤ ꯂꯤꯖꯦꯟꯗꯔꯤ ꯁꯤꯡꯒꯔꯁꯤꯡ ꯑꯗꯨꯝ ꯎꯅꯔꯒ, ꯑꯗꯨ ꯂꯥꯏꯑꯣꯏꯈ꯭ꯔꯕ ꯁꯤꯡꯒꯔꯁꯤꯡꯕꯨꯁꯨ ꯀꯔꯤ ꯍꯥꯏꯅꯤ, ꯔꯦꯁꯄꯦꯛ ꯇꯧꯕ ꯑꯣꯏꯅ ꯃꯣꯏꯗ ꯈꯨꯗꯣꯜꯄꯣꯠ ꯇꯝꯕꯒꯤ ꯃꯇꯝ ꯑꯃꯈꯛꯇꯤ ꯊꯝꯃꯤꯀꯣ. ꯃꯇꯝꯁꯦ ꯅꯣꯕꯦꯝꯕꯔ ꯗꯦꯠ 1ꯅꯤ. ꯑꯗꯣ ꯂꯥꯏꯚ ꯀꯟꯁꯔꯠꯁꯨ ꯂꯩꯕꯅꯤ. ꯑꯗꯣ ꯑꯩ ꯏꯁꯥꯅ ꯀꯩꯁꯨ ꯇꯧꯗ꯭ꯔꯒꯗꯤ ꯑꯗꯨꯝ ꯉꯥꯛꯇꯪ ꯑꯣꯏꯔꯁꯨ ꯖꯣꯏꯟ ꯇꯧꯖꯒꯦ. ꯑꯗꯨꯗꯨꯒ ꯄꯨꯔꯥ ꯐꯨꯜ ꯀꯟꯁꯔꯠ ꯂꯣꯏꯕ ꯐꯥꯎꯗ ꯑꯩ ꯌꯥꯎꯕꯗꯤ ꯉꯝꯖꯔꯣꯏ. ꯑꯗꯨꯒ ꯑꯩꯒꯤ ꯁꯥꯏꯠꯇꯒꯤꯁꯨ ꯑꯗꯨꯝ ꯅꯨꯃꯤꯠꯇꯨꯗ ꯑꯗꯨꯝ ꯂꯥꯛꯄꯤꯌꯨ. ꯃꯐꯝꯅ ꯀꯥꯡꯁꯪ ꯄꯂꯦꯟꯗꯒꯤꯀꯣ, ꯄꯂꯦꯟꯗꯒꯤ ꯃꯅꯨꯡ ꯈꯔ ꯆꯪꯉꯒ ꯂꯩꯕ ꯀꯥꯡꯁꯪ ꯚꯤꯂꯦꯖ, ꯃꯩꯄꯧ ꯀꯥꯡꯁꯪ ꯍꯥꯏꯕꯗꯣ, ꯃꯩꯄꯧ ꯍꯦꯟꯗꯣꯛꯑꯒ ꯀꯥꯡꯁꯪ ꯂꯩꯅꯀꯣ, ꯀꯥꯡꯁꯪ ꯈꯨꯟꯗꯨꯗ ꯑꯣꯏꯗꯣꯏꯅꯤ. ꯀꯥꯡꯁꯪꯗꯨꯗ ꯑꯣꯜ ꯃꯔꯤꯡ ꯁ꯭ꯄꯣꯔꯠ ꯀꯝꯄ꯭ꯂꯦꯛꯁ ꯀꯣ, ꯃꯔꯤꯡꯒꯤ ꯑꯄꯨꯟꯕ ꯁ꯭ꯄꯣꯔꯠ ꯀꯝꯄ꯭ꯂꯦꯛꯁ, ꯃꯃꯥꯡꯒꯤ ꯑꯩꯒꯤ ꯈꯦꯎꯔꯝ ꯂꯩꯗꯥꯡꯒꯤ ꯖꯒꯣꯏ ꯀꯩꯀꯥ ꯀꯝꯄꯤꯇꯤꯁꯟ ꯇꯧꯈꯤꯕ ꯂꯝꯄꯥꯛꯇꯣ, ꯑꯗꯨꯗꯨꯅ ꯃꯣꯏꯅ ꯆꯥꯎꯅ ꯁꯤꯟꯅꯕ ꯂꯩꯔꯦ. ꯏꯁꯩ ꯁꯣꯡ ꯑꯣꯐ ꯗꯤ ꯏꯌꯔ, ꯑꯗꯨꯒ ꯕꯦꯁ ꯂꯤꯔꯤꯁꯤꯁ, ꯑꯗꯨꯒ ꯕꯦꯁ ꯃ꯭ꯌꯨꯖꯤꯛ ꯀꯝꯄꯣꯖꯔ, ꯑꯗꯨꯃꯥꯏꯅ ꯑꯦꯋꯥꯔꯗ ꯄꯤꯅꯕ ꯂꯣꯏꯅ ꯁꯤꯜ ꯂꯥꯡꯉꯒ ꯑꯩꯈꯣꯏꯒꯤ ꯃꯤꯜꯀꯤ ꯃꯔꯤꯉꯥꯜ ꯂꯥꯔꯨꯡ ꯀꯟꯊꯣꯏ ꯅꯥꯌꯤꯡꯂꯝ ꯍꯥꯏꯔꯤꯕ ꯑꯣꯔꯒꯅꯥꯏꯖꯔꯁꯤꯅ ꯁꯤꯜꯂꯒ ꯌꯥꯝ ꯆꯥꯎꯅ ꯄꯥꯡꯊꯣꯛꯆꯒꯗꯧꯔꯤ. ꯑꯗꯨꯗꯁꯨ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯂꯥꯛꯄꯤꯌꯨ. ꯑꯩꯁꯨ ꯉꯝꯃꯒꯗꯤ, ꯏꯁꯥꯅ ꯀꯩꯁꯨ ꯇꯧꯗ꯭ꯔꯒꯗꯤ ꯅꯨꯃꯤꯠꯇꯣ ꯉꯥꯛꯇꯪ ꯖꯣꯏꯟ ꯇꯧꯔꯝꯃꯒ ꯑꯗꯨꯝ ꯍꯟꯖꯒꯦ. ꯑꯗꯨꯒ ꯑꯩꯈꯣꯏꯗꯒꯤ ꯍꯦꯟꯅ ꯐꯥꯎꯔꯕ ꯁꯤꯡꯒꯔ ꯃꯌꯥꯝ ꯑꯃ ꯎꯕ ꯐꯪꯒꯅꯤ. ꯃꯔꯤꯡ ꯈꯛꯇꯒꯤ ꯑꯣꯏꯕ ꯆꯥꯎꯅ ꯁꯤꯟꯖꯕ, ꯆꯍꯤ ꯁꯤꯟꯕꯅꯦ. ꯑꯗꯨ ꯃꯃꯥꯡꯗꯤ ꯁꯤꯆꯨꯋꯦꯁꯟꯅ ꯈꯤꯇꯪ ꯌꯥꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯟꯗꯛꯇꯤ ꯑꯗꯨꯝ ꯆꯥꯎꯅ ꯈꯔ ꯑꯗꯨꯝ ꯁꯤꯟꯒꯗꯧꯔꯤꯀꯣ. ꯅꯨꯃꯤꯠꯇꯨꯗꯁꯨ ꯑꯗꯨꯝ ꯂꯥꯛꯄꯤꯌꯨ. ꯑꯩꯁꯦ ꯏꯁꯥꯁꯨ ꯈꯔ ꯅꯨꯡꯉꯥꯏꯇꯕꯒꯤ ꯀꯨꯆꯨꯁꯨ ꯈꯔ ꯑꯗꯨꯝ ꯃꯛꯁꯤꯜꯂꯦꯀꯣ. ꯑꯩꯅ ꯃꯨꯕꯩ ꯅꯠꯇꯦꯀꯣ ꯃꯌꯥꯝ, ꯀꯨꯆꯨꯅ ꯌꯥꯗꯕꯩꯅꯤ. ꯊꯥꯏꯅ ꯌꯥꯝ ꯉꯧꯔꯝꯕꯅꯦ, ꯍꯧꯖꯤꯛꯀꯥꯟꯗꯤ ꯂꯣꯏ ꯃꯨꯈ꯭ꯔꯦ. ꯑꯩꯈꯣꯏ ꯃꯥ ꯑꯩ ꯄꯨꯔꯤꯉꯩꯗ ꯑꯜꯇ꯭ꯔ ꯁꯥꯎꯟ ꯂꯧꯕꯗꯨꯗ ꯉꯧꯅ ꯇꯥꯏꯌꯦ ꯌꯥꯝ ꯑꯩꯁꯦ. ꯄꯣꯛꯊꯣꯔꯛꯄ ꯀꯥꯟꯗ ꯃꯨꯅ ꯊꯣꯛꯂꯛꯄꯁꯤꯗ ꯑꯩꯈꯣꯏ ꯃꯥ ꯍꯣꯏꯁꯨ ꯉꯛꯈ꯭ꯔꯦ ꯂꯣꯏꯅ. ꯅꯪ ꯉꯧꯗꯅꯤ, ꯃꯄꯥꯟ ꯊꯣꯛꯂꯛꯄꯗ ꯃꯨꯔꯤꯁꯤꯕꯨ ꯅꯨꯡꯁꯤꯠ ꯅꯨꯡꯁꯥꯅꯔꯥ ꯀꯥꯏꯅꯀꯣ, ꯃꯣꯏꯁꯨ ꯈꯔ ꯆꯃꯝꯅꯕ ꯖꯥꯠꯅꯤ. ꯑꯗꯨꯅꯦ, ꯁꯤꯒꯤ ꯋꯥꯍꯩꯁꯦ ꯑꯗꯨꯝ ꯍꯥꯏꯔꯒ ꯉꯁꯤꯒꯤꯗꯤ ꯑꯗꯨꯝ ꯂꯣꯏꯁꯤꯟꯖꯒꯦ. ꯑꯊꯨꯕ ꯃꯇꯝꯗ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯕ ꯐꯪꯒꯅꯤ. ꯗꯤꯁꯦꯝꯕꯔ ꯗꯦꯠ 10 ꯃꯇꯨꯡꯗꯒꯤꯗꯤ ꯃꯌꯥꯝ ꯑꯩꯅ ꯈꯟꯖꯔꯤꯕ ꯅꯤꯡꯖꯔꯤꯕꯁꯦ ꯂꯣꯏꯅ ꯃꯄꯨ ꯃꯥꯅ ꯆꯥꯟꯕꯤꯗꯨꯅ ꯒꯥꯔꯤꯒꯨꯝꯕꯒꯁꯦ ꯆꯦꯟꯖ ꯇꯧꯔꯒ ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯕ ꯏꯁꯩ ꯃꯐꯝ ꯈꯨꯗꯤꯡꯃꯛ ꯑꯩꯅ ꯖꯣꯏꯟ ꯇꯧꯕ ꯉꯝꯕ ꯑꯣꯏꯖꯒꯦꯗꯅ ꯃꯌꯥꯝꯗ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯅꯤꯖꯔꯤ. ꯏꯁꯩ ꯀꯧꯕꯤꯔꯛꯄ ꯈꯨꯗꯤꯡꯃꯛꯅ ꯋꯥꯔꯧꯕꯤꯗꯅꯕ, ꯃꯇꯝꯗꯨ ꯐꯥꯎꯗꯤ ꯉꯥꯏꯕꯤꯌꯨ. ꯑꯩꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯨ ꯈꯔ, ꯍꯦꯜꯊ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯨ ꯈꯔ ꯂꯩ, ꯑꯗꯨꯒ ꯐꯦꯃꯤꯂꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯨ ꯈꯔ ꯂꯩꯕꯒꯤꯅꯤ, ꯁꯦꯡꯅ ꯍꯥꯏꯖꯔꯒꯦ. ꯑꯗꯨꯗꯨꯒ ꯃꯇꯝꯗꯣ ꯌꯧꯔꯀꯥꯟꯗ ꯃꯌꯥꯝꯒꯤ ꯁꯦꯕꯥꯗꯣ ꯐꯖꯅ ꯃꯇꯣꯂꯣꯝꯅ ꯇꯧꯕ ꯉꯝꯕ ꯑꯣꯏꯖꯒꯦ. ꯆꯤꯡ ꯇꯝ ꯑꯅꯤꯃꯛꯀꯤ ꯏꯁꯩꯗꯣ ꯑꯩꯅ ꯈꯨꯗꯣꯜ ꯇꯝꯕ ꯉꯝꯕ ꯑꯣꯏꯖꯒꯦꯗꯅ ꯉꯁꯤ ꯕ꯭ꯂꯣꯛꯁꯦ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯂꯣꯏꯁꯤꯜꯂꯒꯦ. ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯕꯥꯏ ꯕꯥꯏ.